Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Ngasisu Parliament Mamangda opposition amadi ruling Anigi Marakta muknarappaga loinana Charangnaba Thokhre. Good governance haibasi famnaibasingna miyamda khudong chabasing phanganbaduni haina CM na phongdokre. Kukizo Council Koba register toba organization amata laite Manipurda lamka koba district shu laite haina lengak na phongdokre. Ngasisu Parliament Mamangda opposition amadi ruling Anigi Marakta muknarappaga loinana Charangnaba Thokhre. Union Home Minister Amit Sahana VR Ambedkar da haikiba wafam adu mahakpu ikaiba pibani maram aduna mahakna lale haizagadabani haiba wahoda opposition gi member singna kholau kaya house manungda larokpadagi Lok Sabha amadi Rajya Sabha animaki proceeding ethokhraba matungda ngasisu Parliament Mamangda opposition amadi ruling Anigi Marakta muknarakpaga loinana Charangnaba Thokhre. Parliament ki mamangda ngasi ayuk opposition amadi NDA gi MP singna khongjang changsin khiba aduda BJP gi MP Pratap Saradi kokta soktuna hospitalized tawkre hari Mahapu Congress ki Rahul Gandhi na inbadagi sokhibani haina charge tawkre Pratap Saradi to sinbadagi laibaki sarukta sokhi amadi manaknakpa hospital amada pukhatuna laikhana khi hari BJP gi Nisikan Divendina Rahul Gandhi na Pratap Sarabu inbani amadi mahak shoktona laibakta makhul kara fotle haina charge tawri Congress ki maikai dagi di Malik Arjun Khargen di BJP gi MP singna Congress MP Priyanka Gandhi busu inki hari Good governance habasi phamnai basingna miyamda khudong chabasing phanganbaduni haina CM na phongdokre Chief Minister Nongthomam Birena Haikre, Good Governance Habasi Lengak Pariba Phamnaiba Singna, Miyam da Thamoi Shengna Khudong Chabasing Phangan Baduni. Lengaki Makhada Thabak Tauriba Sing Asi Miyamgi Yanglen Saruni, Ching Amasung Tamga Samnaba, Go to Hills Amasung, Go to Village Haudokibani. Masi Lebak Amasung Miyamga Chaukat Taurangda Manaba Kunai Amapuraknaba Pandamda Haudokibani. Wapam Sing Asi Chief Minister की सेक्रेटरिएट की कैबिनेट हॉल दा लेंगा की डिपार्टमेंट ऑफ एडमिनिस्ट्रेटिव रिफॉर्मर्स डिवीजन सिंदुना चयोल अमचुपना था असिगी कुनमरी फाव चथगदबा गुड गवर्नेंस वीक अमदी प्रशांत गोन क्योरे हौदोपगी थौरमदा प्रिसाइड तौखिबा चीफ मिनिस्टर एन वीरेन फंगदोखिबनी थौरम असिदा कैबिनेट मिनिस्टर एमएलए सिंह चीफ सेक्रेटरी डीसी सिंह अमदी लेंगा की मकोक थोंबा ऑफिसर सिंह सरुयाखी Chief Minister na makhatana haikibida good governance asti hanagi Prime Minister oiramba Atal Bihari Vajpayee gi mapok numit kamari lenana thoram pangthokadawribani Chief Minister na listing ani tara tagi Chief Minister oirakpadagi haudokhiba scheme sing mai paknaba honabada saru yakhiba DC sing official sing thagat pasu phangdokhi ngasi gi thoram aduda IAS officer oiriba official sing da CM na laptop amamam su yenthokre Kukizo Council Koba register toba organization amata laite Manipurda lamka koba district su laite haina phongdorakli Kukizo Council Koba register toba organization amata Manipurda laite organization asigi headquarter lai hariba lamka district koba district amata Manipurda laite haina Manipur lengakna thadorakpa cherol amana phongdorakli DIPR na thadorakpa cherol amana hai asiguma masak khangdaba mapal lebakta vestoba organization kayana lamdam asigi legal amasung administrative framework ki wangmada operate tawrabra haibagi chingnaba leire mapal lebak singdagi narol da lebak asida changchilapa miyoshing thingnanaba Manipur yauna North East ki state ahumda Ministry of Home Affairs na protected area permit PAP chana hankhre Kukizo Council hariba organization asina miyamda lana lamjingnaba honaba amadi lamdam asida irang thokhanaba honariba sing asigi matangda police na FIR ama launch tawduna thizilagani lenga kasina lamdam asida tangdu leitaba hanjil hanaba amadi mahausagom ingna china lehenaba honari National Amasung local media na su asigumba unauthorized oiba organization sing asina thadorok cherol sing phongbiganu haina cherol asina makhatara phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Kokomina maru oiba thodang loduna khulngakpa phaba hatpa tupa yaroi haina wakal khongjang changsingkhre Coordinating Committee on Manipur Integrity Kokomina sinduna ngasi kaisampat lemajam lekada khulngakpa phabi yaroi khulngakpa hatpa yaroi Manipur dagi abspa lawtho u haina wakan mipam phamkhre ngasi ayuk phung 13 ga
minute kunthradagi hauduna phamkiba wakat mifam aduda kokomigi luchingba kayana wangangki loinana khulngakpa nahasing koithi thiduna phaba punba hatpa tupana chingba thawong chatharakliba asi khudakta lepkadabani haiki Charangnaba miyoi chamri romna saruk yaduna phamkiba wakat mifam aduda kokomi women wingi imasing lekai gi maira paibi kokomi student wing CSO singi miyoi kayasu saruk yaki Thauram aduda kokomigi assistant coordinator Jaychandra Konthojamna hai langi matamda mathak thongbagi ayaba yaude haiduna tumina leishinba aduga khulngakpa singda atamnana akan aring singduna khut thabagi thabak khudakta lepkadabani haike Mahana makhatana hai chahi ani mapung phajilaklaba iramdam asida thokliba irang asida state force singna ngakpa ngamlaktraba matamda khulngakpa singna mathwai khubakta haptuna khulngakhiba sing hatpagi thabak lepiyu Karigumba khulngakpa amadi imasing asi leramdrabadi Manipur kari karamba phibamda leramgani Manipur kangkhong charaklabada pulisna daita puba ngamgadoribra haina phongdoki amadi pulisna fazinduna thamliba khulngakpa taruk condition amata yaudana thadorakadabani karigumba thadoraktaba tarabadi miyamna akanba khongjang kaya changsilagani haiki masiga iroinana election gi matamda ingna chikna panba afaba khunai ama purakani haiba wasak amaga loinana luchingba singnasu center amadi national leaders singi wa tamak tabagi mahut nafarup najati gi wasu taba tangai fadaba lei haina su phongdoki mihatpa phadriba phawba khongjang hankhiroi haina phongdorakli Uripok apunba loop amadi uripok apunba nupi loop na uripok canteen corner da changsilakiba khongthang chara henbagi khongjang ngasiga thana numit kunthra mari ni sujingkre ngasi ayukta uripok huidrom laikai nungthilla singjubung leirak numidangda tawrangbam laikai na saruk yagani loop asina thokpa cherolamana hai hauzik manipur kanbagi khongjang asida manipur gi maitei phurup pukning yamna nungsiningai oi manipur kanbagi khongjang asida atatai tabagi mawngda laklei laiminari ba yalho phurup singna matam gi warol kaya hairakpa natana aikhoishu manipur gi yalho mini aikhoi puna thengnaminagadabani punna hingminagadabani haina khonjal thokna lahoningi mihatpa phanaba taliba dabi phangdriba phawba uripok miyamgi khongjang hankhiroi hari Tara-taret suba Bahujana Sahitya Academy gi National Conference ta Manipur gi matangda wafam kaya pukhatkre Tha asigi taramangada Godavari Auditorium New Delhi da pangthokiba tara-taret suba Bahujana Sahitya Academy National Conference ta BSA Manipur State President Dr. Panjobam Lanajit Singhana haikibada haukiba chahigi me ahumdagi thorakleba communal conflict asigi matangda wafam kaya pukhatuna pawdamkre Pangthokiba conference aduda India gi state kuntaret amadi mapaleba ki nipan gi delegate lising amaromna saruk yaki hari Malemda Bharat pumasak takliba Manipur da thokliba communal conflict asi thatara nipan helaklaba phawba state amadi central government na waroshin purakpa ngamdana leiribasi yamna lebak thibani Bharat lengakna Manipur gi praja singi awaba sing asi karishu ubidabagum leiribasi thamoi shokna nungaite athuba matamda ahenba miyeng changbiduna tung koina chatnaba yaba waroshin amuk puraknaba honabiyu haiki PAP regime amuk hana chanakhre Mapal lebaktagi narolda mitop changsilakpa thingnaba security gi ahenba checksin thorang lokhatpa oina Manipur Mizoram amadi Nagalanda Ministry of Home Affairs na protected area permit PAP regime amu hana chana hankre Khongthang asigi makhada state sing asida changlakpa foreigners singi checking hena kangkhatpaga loinana foreigners protected area order lising amaga chamapan yankhanipan gi makhada permit lawigi tangai fadaba leragani hari Ningsing bayai North East State singda tourism chawkhat hannabagi pandamda PAP asi ingumja lising ani taramathoi gi January da lauthokibani adum oinamak security gi maramna amuk hanna hariba PAP asi chana halakpani Jiribam relief camp ta leriba IDP singi phibam MCPCR gi chairperson Pradeep Kumar ne yengsingkre Manipur da thokliba tha taramapan suraba lan asida Jiribamda leriba maitei internally displaced person IDP chawnga ga marfu taruk leibada angang chani ga mapan yauri Boro Bekra circle da leiba relief camp ta mahiroi tarani thogi manungda lakadoriba February tarada pangthokadoriba class 10 gi exam thagadaba mahiroi mari yauri Makhoigi mafam adudagi numit taret nigi manungda Jiribam gi oina hangliba IDP singi leiphamda fazana thamduna exam thahanaba mari lenaba
ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯔꯦꯛꯇꯤꯚ ꯄꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯠꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯖꯤꯟꯅꯕ ꯗꯤꯔꯦꯛꯇꯤꯚ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ Manipur Commission for Protection of Child Rights MCPCR गी chairperson Kaisam Pradeep Kumarna Pamisingda Phongdokre. Wafam asi numit 5nigi khungchatta Jiribamda lakhiba Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar ga Jiribam Municipal Council gi Babu Parada leba guest house ta Pamishinga unaba amada mahana phongdokhibani. Mahana makhatana hai Jiribam gi thodok mari lenana MCPCR gi team ama December 15 da Jiribamda laktuna tongan tonganba mafamsingda koina chatuna yengsingkhini. Jiribamda angangsing care taunaba institute natraga home leitaba asina juvenile singi justice puraknaba hotnabada achoba challenge ama oiri. Maram aduna atuba matamda Jiribamda juvenile singi damakta home natraga center singna hangnaba mari lenaba singda khanghalagani haina phongdokhi. Amaromda Social Welfare Department na angang singi damak pithokadaba scholarship ki senpham singsu pithoknaba khanghali. Aduga hauzik irang asina maram oiraga IDP angang sing asida piba yaba singsu pinabasu directive pikre. Loinana Jiribam District Hospital asida atuba matamda hospital asida gynae doctor ani thagadabani haina directive su pikre haina permission da phongdokhi. CM ga Maram Students Union gi mihu singa unaduna Manipur da thokliba irang asigi matangda wari sanakre. Varat lengak amadi Manipur lengak na Manipur da thokliba tha 18 sujilaklaba lan asi loshindana leiriba asi Manipur miyam na pena daba haibadu oire. Jairak sida ngasi Chief Minister gi Secretariat ta Maram Students Union gi mihu singa unaduna Manipur da thokliba irang asigi matangda wari sanabatana tana chawkhat thorang gi thabak sing paikhanaba su khanakre hari. Wari sanaba aduda Chief Minister gi Maiketagi Maram Students Union na lauriba thodang asi kathokpana mang thaduna lamdam sigidamakta tawriba thabak sing thabaga loinana union adugidamakta yaifanaba thabak thoram sing pakhatpada Manipur lenga ki Maiketagi piba yaba mating pinaba honagani haibagi thazaba pikhi hari. Maram Student Union gi Maiketagi mathang chahi 2025 gi January 10 dagi 18 phawba Maram Bazar da pangthokadoriba Mararui Karalimagi Nifuni Toirak Suba General Conference ta Chief Minister Busaruk Yabinava invitation piki. Invitation adu Chief Minister na taramna opagaloinana thoram adu mapung phana pangthopangamnaba amadi Maram community gi empowerment hengatnaba taibang mapugi maphamda thongni jaki hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Aroibada maruoiba pau amuka hana pizari. Ngasisu Parliament Mamangda opposition amadi ruling Anigi Marakta muknarappaga loinana Charangnaba Thokhre. Good governance haibasi famnaiba singna miyamda khudong chaba sing phanganbaduni haina CM na phongdokre. Cookies do council koba register toba organization amata laite Manipurda lamka koba district shu laite haina lenga na phongdokre. Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari.